Myanmar gi militant KNAB na Manipur fong na landarakli. Ngamkhay paring daliba namli, wangli, asangkule namasum sorokulda Chris prayer sa tarakli. Myanmar gi Saidangbi Nupi amasokli. Kunja kaya lanjenari litan PS na kuwanba sinakay tel su numay kapsilakpadi kunja maso opanangkri. Say kragi mamang gi Myanmar base tawduna laiba dugi junta lenga ki mathakta lan horakliba Kuki National Army Burma KNAB na Myanmar training center na singba hangba loina mapham madura leiraga operate tawba Northeast state kragi underground organization singi mayokta akanba offensive sa tharakpaga loina India romda haijiralaga laiba sigi kunja singda akanba itek sing lona sa tharaklabasu KNAB gi ahanba landada Manipur gi Kamjong district ki khulkrada apfongba lan sa tharaktuna Chris prayer gi phibam ohelakri mamang takta KNAB na Myanmar gi manung amasum laiba siga taina ba ngamkhay paringda operate tawba Northeast ki lalhawba sing amasum Manipur gi ngamkhay manungda makhoi gi activity kya sa tharkraba matungda ngarang ayu angan mapung marirom tarakpadi gi hauraduna ngamkhay paringa taina na lairiba Kamjong district ki namli wangli ke asang kulen amasum Z0 na singmu khul singi kunja singda bom amasum nongmai sijinaduna akan balan sa tharakre hedi Hairiba pungpa masida district asigi Kasong Kulen police station dagi khanong pokta kilometer yankairom lapna dana lairiba namli amasung wangli kaithilda khanghaudana attack sa thaba horakibani mapham sing asida leiba yum amasung kaithil gi potpham sing khara mai thaba horaki thawdo asida Myanmar gi Bandula haina khangnaba mapham digi saidangduna lerakhibi Khin Hatway Yei say Yankay go home doi Mapureva, Metong Kowi Nupiama, yet amasum oigi faganamasum umayata, numay maruna panduna soki. KNAB gi Sarona Keder sa marom na namli wangli amasum ke asang kulen laiba, kunja sing tam akan malansa tarakpadanatana. Kamjong district ki sa sat police station kuanba Z suro kulasu lansilaktuna kulasigi yum kunga maturom may tadoki. Makoy ni etek sa tarakpada bom bukayalakpa. Amasum nomay kapagi makol tabadagi khulsing asigi kunja sing safagadaba maphamda sienduna punsin aduna lainaki kunja khran urkhul district headquarter tamna lanjena basu yauri KNAB na Manipur gi ngamkhay lansilaktuna phone landara khiba thawdok sing sigi matangda ngarang ayuk tigi hauraduna numidang pung 8 helakpa fawbada Kamjong district police ki control room dagi khomjinba report singi matung inadi ngarangi landa asigi paukta abadagi Kamjong district police ki SP amasum sa 7 PS ki osina lusungba team singna Z soro khula sangsingki DIG ningsen basum amasum IGP angam Ramasana kasung khulelom da sangsingki hari landa asigi manung namli amasum wangli dagi kaithel phamduna leibi Meetei-Nupi ama tangkhul nupa amaga KNAB gi kedar sing pharaga pukhi makhui ani gi khungul libedi gi tekta kaidana thadorak lehri Kamjong district police na ngarang numidang pung 8 minute yankhai ga mari tarakpada pirakhiba report amadana ngarang gi landa asigi manungda sorokhul dagi mapung khangdana leirakhiba miwe ahumsu tekta kaidana phanglehri thagdok sing asigi matangda phangba atop report amagi matung inadi KNAB na landarakhiba namli wangli amasung kaka hairaga su khangnaba Asang Kulen amasum Z0 hairiba khulsing asi border pillar number 89 digi 95 phawgi manungda ngamkhay paring nakna leiba khulsing hari ngarangi thawdo asi thoktingai gi mangoinana Assam Rifles na namli wangli amasum Z0 khulda patrolling ni singba satuna section thorang lakhat laiki hari yung kunga mathoirom mai tharam khiba Z0 khulasi gi oinadi mapham asidagi supnatagi meter samri rom tamak lapna leiba Aloyo haina khangnaba kulamada Assam Rifles ki post amasu lairibani ke asang khulen su atopa AR ki post amasu lairakibani hairiba khulsing asida central force asina tuan khulsing da lairabasu landa asigi manungda yumai thabagi maikhu noi kapagi makhol singba taraba fawbada Assam Rifles ki personal amata sangsilakuna landarakliba KNAB ga mai unakhidi somnatagi KNAB gi yamlaba kedar sina khulsing asi thadoktuna sakraba matungda Kakta khulgi pastor na singbaga loina laktuna thoalamba amang ata singi photo video amad report na singba lokhatpagi thabak satakhi hari state force ki maikedi gi Kamjong district police ki SP sa 7 ki OC yauna DIG amasung IGP amana lusungba team sing lakhrabasu thawdok thokriba mapham sing adu hakthingnana yauksinba ngamkhidi marak nakpa khul singi khunja singdigi lawpham thokpa report sing lawraga hannarakhi bane hari
Myanmar ga tainaba kamjong district khulsing asida khanghaudana satharakiba akanba landa asigi thaudoksing khara nem tharakraba matung ngaranung thilpung amarom tarakpad urkhul district ki litan police station koliba mamang su koki terrorist na kayaraga na bom amsung numay kapsinduna landa kraba sina kaithel khultamna amu hana numay kapsilakpadigi khunja ama numay na pandra sokre soklaba khunja dugi maming sipen sang riba se kuntragom de kawi khulasidigi pamrayo kawba miyoy amagi masanupani magna masagi khulda thabak suduna leiringai da singthak lomdagi kaptharakiba nomai maruna panbadagi sokibane koki terrorist nomai kapsinduna attack sa tharakbadagi sina kaithel khul asibu ngak sienbagi thaudang larokliba taruk subu Manipur rifles ki personal singsu nomai maru tararong kapki hadi soklaba khunja asigi phibam lubadagi imphal da leiba hospital amada laikanana ba helicopter na puraknaba thaurang phawbu tawki hadi mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NEET 2027 gi biology foundation course sarjayentagi bio 360 NEET success center da lakliba june gi first week tagi hauzaragani biology gi oina NEET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oriba feature amana fee tangi habigi awaba leidaroi adomna pamba affordable fee usoidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani hauzamak pau phawiro akhoi gi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Lane 3 ni Okrol gi kumpuraba kuki amadi tangkhul gi ungkhanaba laksinba ngamdraba home minister phamthado Saliba sahi sigi February tadet ki numidang yungoba kuki na khrana mayum sachaba tangkhul nupa ma tamthina fugiba thawdok matungdagi masigi police station na konba sana kaithel sina kaithel tangkhul khul sinda kuki khulai paibi singna toina numai kapsin bana tangkhul beles volunteer singnu suhanduna numai kapagi thawdok wathok asuk yamna toiraba phawri state sigi home minister na singi prup ani gi ungkhanaba si nem thanaba khanaba khongthang mata paikhat khidabasi yamna mak leibak thibani haina all Manipur nupi marupna sirolamada phongdorakpaga loinana okhul gi kumpuraba kuki amari tangkul gi ungkhanaba laksinba ngamdraba home minister phamthado haidi kanana lanba kanana sumbano haibaduri santi thugaiba pamba sing pharaba matungna khangmangani maite amari kuki zo martiori singa khutthoknabada central security force singna kuki singda phongna sawali hainakhiba adugumna okrul gi litan sina kaithel amadi kamjongna kuki kulai paibi singna numai kaptuna tangkul singda landabada Assam rifles amadi atai area dominate tawriba central armed forcing khangshin nadana laithokpagi tangkhul nupi singna yaningdaba phungdoknarakliba waphamsi state asigi home minister na taraina lopam tokti misang mikhai naiba central armed security force Manipur gi lakthokinaba tangkhul nupi singna taliba dimana si all Manipur nupi marupna mapung phanu sogoli Thahum helaklaba kamjong gi ungkhanaba sida Myanmar base toba Kuki National Army gi khut yawi habigi tangkhul palace volunteer singna duna lakpani makoina ngamkhai lana sanglakpana ngamkhai ngakliba Assam rifles ki company singna thingna bo hona kibedo phone Kuki terrorist singda mateng pangbigi mayek laraba kudamni asiguma yam sensitive oiba ngamkhai district kamjong da Myanmar ga tainaba Z Soro Kaka Wangli amadi namli tangkhul khul singda ngarang ayu angan mada pung mari ga makhairom tabada Myanmar gi sanglakpa KNAB gi khutpu singna yum kya mai thadro manghan khibadana tana nomai kapsinduna misam tangkhul khunja sing mi paiba puan mathawdokta mapham dubu ngak seliba central security force amadi AR gi company singna khut hankhidaba all Manipur nupi marumna akan mamong yaningdaba phongdokpaga loinana kumpuraba urkhul gi ungkhanaba laksinba ngamdraba state asigi home minister athubara pham thadokadabani hairinasu pausida makhatana report tawri terrorist ki thawongni N Biren
Kamjong district ki manung sana lairiba Soro Namli amadi Wangli de satharakiba tamthibu etek adu border wangmadi ki satharakiba terrorist ki etek ni haina hanigi CM nongthoma birena phongdukri social media ra thagalak pokorol amadi ki CM birena Kamjong ki etek adu ki matang na pen da phongtukla dun haki status da lairiba yellow missing mapalam di ki satharakpa terrorist ki etek ki saitheng sauna phangli asiguma border wangmadi ki satharakliba terrorist ki akiba phanglaba thong singasi border area da section senadriba makai adumak makhatana thokigeni loinana state asida tangdu laitaba purak pakhak ngamloi border area sing state amadi central forcing matik sana thamduna ngak salan yam namak tangai fadi matam aduda state asiki miyoi sina tangdu laitana leiba ngambaga loinana ngak sen basungamgani lamdam asida leiminari bi yellow furup sing su amat oina punsin bigi matam oiri aikoi gi yellow mi lam identity ngak pangamna ba amadi tungi mirol sing yaifana bagi dama aikoi masel punsin si mapani gi satharak liba terrorist ki thawong asi aikoi na kaidonung yaba ngamloi henesu hanigi CM nongthoma biren social media ku thangda pen da phungdorakibani Myanmar ki sangsilakpa terrorist sing khudaka takthokigedabani COCOMI Myanmar ki sangsilakpa terrorist sing Manipur amasung India lengana khudaka takthokigedabani makhatana ka henba thongsa tharaklabadi lengang teksak pugadabani haba wafam thamaga loinana Coordinating Committee on Manipur Integrity COCOMI na Kamjong district ki thawdok haksina lawbaga loinana akan mamongda yaning da phungdorakli COCOMI की IPR subcommittee की convener Fizam Syamsan na khuyek pidron thadoraki ba sirol aman hai haukiba February thada की कोकी narco terrorism Imphal Urkhul highway NH 202 की litan Mr Miam की yumkai mai thaba madi lanthung kaya ama ada thon khiba की thawdo laikri masigi makha satharakpa haukiba April taraga mapanda Imphal Urkhul lambi की Laingang sing amadi TM kasomna sin koki narco terrorist sing na atamna na imbusa tharaktuna miyoi ani gi punchi mangkhri amadi miyoi ahumna asu opanangan ki thokiba thawdo sigi ngasi phawba lambi asida maning tamna praja miyamna satok sin toba haujik sungamdri haujik su urkhul district amadi Kamjong district ki mapham singna misa miyam gi yummai thaba amadi misa miyam onsinduna nongoi kapsinduna hanaba honarak paleptri Yamna lebak thiba mana Manipur amadi India lengakna ngasi Kamjong district ki namli Wangli amadi Soro village ta Myanmar Burma da khutlingu Myanmar government ka akan malan kapna riba PDF amadi KNAB na maning tamna Manipur amadi India gi ngamkai da lansilaktuna aikhogi misam singi yumkai lanthum amadi mapham adugi miyam gi shatmilon gi damakta lairiba kaithel sang phawbu yauna phong na tumna mai thadokibasi COCOMI na yam hakchina lobuga loinana akan mamong na kandem tabi hadi Manipur ki ngamkai manungda mirai ba ki terrorist na sangsilaktuna misa miyam gi lanthum amadi miyam bu hana bu honarak pasida aikoi gi ngamkai ngakli ba sai humdra hena aikoi bu ngakpi senbi gani haiduna lairakli ba India gi khwai gi leader ba force am oiriba Assam Rifles amadi Indian Army sing asina yengduna laithokpasi peningai oidi thawong asina makoina insilaga thawoina tawhalle haibisi masigi thawdo asina hena mek singali India masama ki citizen sing bu Myanmar based terrorist sing na phone na landara fawda tumin laisin ba sina takdi India lenga na Manipur lairi bi yellow mi sing asi pumut muthana ba aso ba aphung lalong ama sa tharakli haina laibak miyam na lawri dabigi maram laiti henasu makata na phongdurakli Mamta Banerjee resign taw yakidaba matung governor na Bengal Assembly dissolve tawkhri Bengal se minister Mamta Banerjee na maki phamdigi resign taw haibi yadaba akan ba fireptigi state adugi governor RN Rabina state assembly dissolve tawkhri assembly gi tamadu sagol sen gi hing nongai matungda loigedabani numidang wairamda Rajbhavan da nan thokpa sirol ama Rajbhavan na phongdokhibani West Bengal Governor RN Rabin state adu da anoba government ama semgadaba mangoinana Legislative Assembly adu sagol sunumita dissolve tokre magna May 8 gi satnagadaba West Bengal Legislative Assembly dissolve toba order amathoki Mikhal da paktangna mai pakraba masum state asida makoi gi ahanba government semgadoriba BJP no wasak lobagi thoram gi damang akan ma thorang tokre Pham thadok lagadaba West Bengal Minister Mamta Banerjee na maki party gi nauna khallaba MLA singi mifam amada wangangkhri amasum assembly mikhal gi phalladugi maramdegi mahakna magi phamdegi resign tawre amasum mahakpu center na dismiss tawbu yai haikri haina yumsakaisu numita Trinamool Congress likhun singnai party candidate singbu mikhal singaduna nampu da maiti hankibani haina Mamta Banerjee haiki amasum
Trinamool Congress Office lising amag sangwa hena hijack toki hena maral sikhi Bengal Mikhal gi fal sing adu gi matang ni India block ki manungda hena saw unity lai hena sumang na ki status ne election ama ukiti madu atrocity amani hena sumamta Banerjee na ki amaso Mikhal sing adu da Trinamool Congress adu na morally BJP bu maiti ba piki ki Trinamool Congress lusing bi adu na maangna magi lanthing adu makasa thagane ki Bengal India team housing phibam sit na laidi I have resigned tawrei makoi nei bu dismiss tawsano I have na masi black day ama oina ohen ba pami assembly gi ahan ba numit adu da amuwa phi set kani thajawa hat pa singa du party digi hilaw thokani I have free bar amani amasum punamak ki thabak toki aikoi maiti bi ai du ba aikoi lantheng na khigani Hais M amasum PM hakthing na yawi hena Mamta Banerjee na ki Mikhal maiti ki basing adu nampu da maiti ki basing ni I have na West Bengal Police CRPF BJP minded chief electoral officer amasung ECI condemn tawri party office listing amag sangwa hena hijack toki I have su fazin ki intoki masi election amanati adubo atrocity amani haina ma haiki haina AITC likun jingus makata na sipung doki Hi laksin bada ani Sire mari mapham khangdri Uttar Pradesh ki Harimpur district Yamuna turel hi ama laksin bada anga ama yauna mi ani sikhi bagaloin atopa mari na mapham khangdna lairi haina police na phung dokri thaudo odu na numidang pung tare rom ta bada Kurara police station ki manung se na leiba Katupur Patia khund thokibne police officer lamana haki hi edu miyoi mapan puraga Yamuna Mayai leiba ithat amadigi halak pada laksin kibani thaudo odu gi matung miyoi uhumdi kalhau ki haina phungto ladrum hak naiki hauzik phawbada torel adu digi asibak sang ani phangmaga loinan atopa marina mapham khangdana leidi hari laikhidraba ani du gi maming akan khia sai mapanama sum brazarani sai kungamanga kobi haina phongdo laduna official sinduna ki National Disaster Response Force amasum State Disaster Response Force ki team singna hauzik mapham khangdana leidi besing adu thibi gi thabak makhatana sathari anisu paw su report tawri tendang na sum na miyam na thamjage du hauzik kuina di miyam paw su matanga se lusinjarage amasum makhata ba no update miyam punang ai mina national sigi makeri gi miyam pham makhatana thamjari